Hi everyone, welcome back to my channel. Ngashi Eina utchariba makeup si yamna light and soft oiba casual makeup amani masi nungtigi adum keba yaraba makeup amani masi matau karamna kegadage haibado mayam punna yengminarase. First my si claim tawjage cleansing toning moisturizer tawjage. Wow, kumoto. To amot pa. May taba loy gram niya to amot pa dun thole. Kotang na chet ama muglo biraga minute ani ki matung da toning amuk tobyo. Minute ani ki matung da moisturizer. Moisturizer hek apply to loibaga primer direct natraga foundation direct debiganu minute tara natraga tara manga gap thambiu. Moisturizer table loiraba matungda minute tara manga ngaiba oina eyebrow yekpa hoba yai. Eyebrow yekpa matamda sigi makhagi sam horiba makhagi line zitagi hana yekpa hobiraga mathaki area part hapningba part habadi khitang wangkhat haningba leraga su swagi area sida khitang wangkhat hanbiraga yamna dark oina yekpiganu brush na amuk eyebrow pencil dagi eyebrow khara lobiraga amuk fill up tobiyo. Yamna natural oina uhanbiyo. Ayekpa ta ayekpa malanbiganu. Aina mamangi video da so dum haijabaduni karigumba eyebrow yamna tenba makta oragadi side ta kitang sangtohanbiyo aduga yamna pick poragana kitang chawhange haragana sigi samhoriba makhasagi kitang chatharaga yekpiyo aduga kaigumba ishagi eyebrow du chap chajaba oragadi hadi yamna light oina sam yam kana hodabida parak oina shape chap chana hobo oragadi horiba shape tu da fazina follow taraga yekpiyo. Lip kaigba yamna dry oiganba mi oragadi habdi dry oiganba lips oragadi keno Vaseline gumba hana lip balm gumba hana tayraga horen lipstick tayba matamda smooth oina oinagidamakta khara apply toraga thambiyo. Husik I did the concealer khara apply tawjage. Concealer apply to loiraba matungda powder khara lobiraga set tobiyo.
eyeshadow gi aina sizinadoribisi dark brown color di dark brown ama hekta dum use toba yai aina apply tawjagadoriba area si crease area sini sigi saru sigi hek makhada leiba si akutpase sigi sidani apply tawjagadisi light to dark apply tawbiu pisum ji kitang thangkala yengba matamda karigumba sigi saru ji uba ngamdaba oragadi khutna hana sumaina touch tawraga yengbiu da sigi saru sigi hek makhada apply tawbiu yamna soft oina somda apply tawribsiga chap manana oina amdasu apply tawjage sigi eyebrow highlighter si mithuk sin matuna apply tawjage sigi mithuk leriba area sidagi sigi de horaga whole area whole eyelid ta apply tawjage concealer brush na kara pencil dagi lower matungda somgi mittasu chap manana tawbiu ngasai brown apply tawgiba brush tuna brown ga white ka joining toriba jaga sida amuka sisina product kemte yaudabida sine spatch tawbiu powder khara amuk lawraga then tawbiu sigi eyebrow highlighter se baby pink color ni proper white sunate gel liner parak na apply tawjage liner yekpa matamda yamna hadi brush na karigumba yekpigadaba oragadi yamna paba machin yamna paba parak tawba piktak tawba brush na yekpiu liner application lower ba matungda
mascara apply tꯧꯖꯒꯦ Ngashi Eina eyelashes hapchagadoribasi yamna light oiba sigi eyelashes ni sigi everyday use tauba yai adum yamna light oi handmade eyelashes ni eyelashes hapa matamda tweezer na sumaina hana chapiraga mayai chapchana mid mayai dagi hana hobiyo hapiba chapmana na oina ramda so hapchage kunamda primer khara lobirba matungda mai sim matungna apply tauja primer lorba matungda foundation amuk khara lobiyu kunamda Hozik primer taigiba brush tuna mai sim matungna dodor hana apply taubiyu foundation taiba matamda ngaktasu adum foundation taibiyu foundation taiba lorba matungda buffing brush na amuk circular motion da mai sim matungna apply taubiyu powder brush na powder khara namaga lobirba matungda namaga apply taubiyu ngaktasu waterline da brown color taizage half tang apply taubiyu contouring tauजगे any dark brown color adum use tauba yai contouring gisu sumaina line ani draw tauba lorba matungda khutna amuka nathokpiu aina laibak ta contour tawrisi maramdi aigi laibak se sangsu yam sange adugi sumathakta aina ngasai foundation taigibadu hadi laibak jaga sida ngakta ngawraga laibanina adu ngawraga laitanaba aduga yam natural oina adum hadi koki unsa sida yamna natural oina chana dinabagi damakta apply tawjabani duga ten basu manabagi damakta blusher da yamna light oiba blusher apply tawjage
highlighter da isi je oina season azage. First inner corner highlight tawzage. Aina ngasai eyebrow ye ko matamda brown color na maya bu tangi khibadu adu dugi maya itana hojiki sigi highlighter sina mitlu dagi horaga adugi maya bu apply tawzage. Chap mana na oina ram das tawzage. Mitlu highlight tawba loigrama matungda eyeshadow brush achobamda highlighter kha lawzaraba matungda chairongda maton matakta imar matakta forehead ta apply to view. Lipstick apply to again. ayam matamda dum haijabaduni ahambada lipstick apply tawba loiba matungda brush na mo phasana mo apply tawbiu matte oina unabagi damakta ai powder khara apply tawzage. aina video khudimakta season azaba makeup ki products sing adu description box ta loina mention tawzai karigumba online da link yawbadi link shu ayam matamda dum share tawzai description box check tawba kawbiganu amasung mayambu thaga chiri aigi video yambibagi damak mathang da su phajaba kana ba video mayam ma pothopa ngambo oizage karigumba aigi channel da subscribe tawjubo eragadi subscribe tawbiba kawbiganu ngasi ki damak di kainarasi. Bye.